ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯥꯏꯗꯤ ꯃꯤꯃꯤꯁꯦ ꯉꯁꯥꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦꯀꯣ ꯍꯩꯗꯣꯛꯄꯁꯤꯗ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯉꯁꯤꯒꯤꯁꯤꯗꯤ ꯃꯤꯃꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯗꯦꯀꯣ ꯉꯁꯤꯒꯤꯁꯤꯅ ꯏꯇꯣꯞ ꯇꯣꯞꯅ ꯇꯧꯕꯅꯦ ꯑꯗꯨ ꯁꯤꯗ ꯃꯤꯃꯤ ꯑꯩꯅ ꯍꯥꯞꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗ꯭ꯔꯦꯕꯀꯣ ꯃꯤꯃꯤꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯊꯕꯤꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯑꯗꯒꯤ ꯇꯤꯜꯍꯧꯅꯦ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯃꯌꯥꯏꯗ ꯄꯤꯛ ꯄꯤꯛꯅ ꯀꯛꯊꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝꯅꯤ ꯐꯗꯤꯒꯣꯝꯒ ꯀꯣꯕꯤꯗꯨꯁꯨ ꯀꯃꯥꯏꯅ ꯍꯥꯞꯀꯦ ꯇꯥꯔꯦ ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛ ꯄꯤꯛꯅ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇꯅꯦꯀꯣ ꯁꯣꯏꯔꯤꯁꯦ ꯁꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕꯀꯣ ꯑꯔꯣꯏꯕꯁꯦ ꯑꯩ ꯊꯥꯡꯗꯈꯤꯒꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯁꯤꯅ ꯀꯩꯅꯣ ꯄꯤꯔꯨꯛꯅꯦ ꯄꯤꯔꯨꯛꯁꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯤꯃꯤ ꯁꯤꯡꯖꯨꯗ ꯍꯥꯞꯄꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯃꯪꯒꯟ ꯑꯐꯣꯠꯄꯤꯗꯣ ꯑꯗꯨꯗꯨꯅꯦꯕ ꯀꯤꯂꯤ ꯆꯅꯥ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯃꯍꯤꯒ ꯈꯔ ꯅꯥꯏꯔꯞ ꯇꯧꯔꯒꯀꯣ ꯀꯥꯡꯉꯧ ꯉꯧꯕꯅꯦꯕ ꯀꯥꯡꯉꯧ ꯀꯩꯍꯣꯏ ꯇꯧꯕꯅꯦꯕ ꯍꯣꯔꯦꯟ ꯍꯥꯞꯄꯗ ꯍꯥꯎꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯜꯁꯦ ꯑꯃꯨꯛꯀ ꯍꯥꯞꯄꯛꯑꯒꯦ ꯌꯥꯝꯅ ꯇꯧꯔꯒ ꯑꯗꯨꯒ ꯑꯩ ꯃꯤꯔꯆꯤ ꯄꯥꯎꯗꯔꯗꯤ ꯃꯃꯥꯡꯗꯁꯨ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯃꯨꯛꯀ ꯃꯤꯔꯆꯤ ꯄꯥꯎꯗꯔꯁꯦ ꯁ꯭ꯄꯥꯏꯁꯤꯁ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯣꯏꯍꯟꯁꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯁꯤꯅ ꯄꯥꯐꯣꯔ ꯎꯇꯣꯡꯒꯤ ꯄꯥꯐꯣꯔ ꯑꯣꯟꯊꯈꯤꯗꯣꯔꯦ ꯊꯔꯁꯤ ꯑꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯇꯣꯜꯂꯛꯑꯒꯦꯀꯣ ꯁꯤꯗꯅ ꯆꯝꯄ꯭ꯔꯥꯒ ꯊꯕꯤ ꯈꯔ ꯍꯥꯞꯄꯦ ꯑꯩꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯍꯣꯔꯦꯟ ꯀꯣꯠꯅꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯇꯣꯜꯂꯛꯑꯒꯦ ꯁꯤꯁꯦ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯃꯌꯥꯝ ꯃꯆꯜꯕꯨ ꯁꯨꯔꯗꯤꯀꯣ ꯋꯥ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟ ꯌꯣꯠꯂꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯅꯦ ꯑꯝꯇ ꯈꯨꯠꯁꯦ ꯐꯖꯔꯦ ꯈꯨꯠꯁꯦ ꯐꯖꯔꯦ ꯆꯝꯄ꯭ꯔꯥꯁꯦ ꯎꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒꯤꯁꯨꯈꯔ ꯄꯤꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯒꯤ ꯑꯩꯈꯣꯏ ꯕꯥꯍꯣꯏꯒꯤ ꯃꯣꯏꯁꯨ ꯃꯄꯥꯟꯗ ꯆꯥꯖꯖꯅꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯉꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯍꯣꯏꯁꯦ ꯕꯖꯥꯔ ꯆꯠꯈꯤꯕꯀꯣ ꯑꯗꯨ ꯕꯖꯥꯔ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯉꯥꯏꯔ ꯂꯩꯕꯅꯦꯕ ꯃꯆꯜ ꯄꯨꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤ ꯀꯣꯠꯅꯕꯁꯤꯁꯨ ꯑꯩꯅ ꯕꯖꯥꯔꯗ ꯂꯩꯍꯜꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯄꯥꯟꯗꯦꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨ ꯑꯩꯅ ꯉꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯔꯛꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯔꯣ ꯍꯥꯏꯅ ꯉꯥꯏ ꯂꯩꯕꯩꯅ ꯁꯤꯗ ꯍꯥꯞꯁꯤ ꯈꯔ ꯑꯁꯤꯗ ꯐꯖꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯣꯡꯍꯟꯁꯦꯕ ꯑꯩꯅ ꯃꯊꯛꯇ ꯎꯕ꯭ꯔꯥ ꯃꯤꯃꯤ ꯈꯨꯝꯖꯤꯜꯍꯜꯂꯣꯏꯁꯤ ꯃꯤꯃꯤ ꯈꯨꯝꯖꯤꯜꯂꯁꯨ ꯐꯖꯗꯦꯗꯅꯀꯣ ꯆꯥꯔꯁꯤ ꯁꯤꯗ ꯃꯣꯏꯒꯤ ꯈꯔ ꯈꯥꯏꯗꯣꯛꯈꯤꯒꯦ ꯑꯩꯁꯤ ꯂꯣꯏ ꯆꯥꯕ ꯉꯝꯕ꯭ꯔꯗꯤ ꯌꯦꯡꯒꯦꯀꯣ ꯆꯪꯁꯟꯒꯦ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯦ ꯁꯨꯡꯖꯟꯒꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟ ꯌꯣꯠꯂꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ
와, 과우도. 레이드야? ꯅꯍꯥꯟꯒꯤ ꯆꯥꯔꯛꯄ ꯃꯤꯃꯤ ꯁꯤꯡꯖꯨꯗꯨ ꯃꯌꯥꯝ ꯑꯁꯤ ꯁꯤꯅ ꯊꯤꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯆꯜꯁꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯨꯝ ꯑꯩ ꯏꯔꯝꯒꯦꯕꯀꯣ ꯈ꯭ꯋꯥꯎꯅ ꯆꯥꯌꯣ 하와
ها هوا فدين هوا دي بيبدا بيقلة 진티 아니면 하우만 그래 맞아 꽤나 싸가름 신주하자 nungkai ba na amda khat an kalon thôi đây nè rồi em đây rồi nè ai cái table xe nó không được bay cái bà ai nè không này in cái này nè xin tôi hay đốt rồi bà tôi table sẽ bay liều cho
Yarồi. Bây giờ xem màu rồi. Lùi đi đây bạn. Maka tay kula cara. Thôi ra làm. Nasa viral ta kira na. Thôi ra làm vậy. Ay mang da sumain to bu mi sin sa je. Nasi di yeng to bu ne ba phatana. Sumain to bu ne na. Hoi. Ada मैम आई वीडियो से साइड लेशन लगे कहीं आई वीडियो सिबो पाम्बिरगदी मैम लाइक सब्सक्राइब अमदी शेयर तो सिनबिरमो है मैम गे लाइक अदगी कमेंट दो आइगदी मरु याम ओएबको अदु थैंक यू फॉर वाचिंग आई मतुंग द वीडियो म प्रोडक्ट चाहेगे मैम बाय